Ningol Sakaubaga Mari Lenana Matam Kara Lepuraba, Mao Keithel ngasi Tera bazaar da fangkre, Maugi Ima Ibel Amadi Iche Isan Kayana Purakpa Potlam Kaya Miyam da fanganke, Mao Imphal Market Coordination Committee ki convener Oiriba, Kuraizam Athobana Fangdokibada, Mao Dagi Chahi Chukpa, Puthokliba Inkolgi Pothok Sing Asi Adukimatik Marangkaina Puthoi, Adubu, Masi Ekogiga Mena Fazana Policy Amagi Makada Product Sing Asigi Value Market ta Hengalanaba Amadi off season da Mamal Wang na Yonzaba Ngamnaba Tharang Tobiba Amachangle. Momana Longmi Singbu Pukning Thogat Bibagi Saruk Ama Oina, specially Maugi Pothok Sing Ase Manghandana Bahona Biba Tharang Tobiba Changle. Satharakliba Keithel Asina Ching Amadi Tam Anigi Marakta Lairiba Economic Interdependence Ase Wangliba Makai Ekoi Masengi Marakta Thazanaba Achetpa Mari Lainanaba Hengani Amadi Masina Economic Integrity ki Khwaidagi Maru Oiba Saruk Amani Haina Fangdokle. Loinana November Hiangai Thamanung Asida Mao Imphal Market Coordination Committee na Mao Giningol Sing Asibu Chahigi Oinasu Chakong Sem Sari Haina Thamke. Porfam Fambi Amana Fangdorak Pada Athuba Matamda Makoigi Oiba Chap Chaba Mafam Amalainana Basinbio Haiki. Isin ino mayam na laglaga market asimapong kahan bibili damagda mi mayam bo thank you adoga mi mayam bo ningon chakobo ni wish taujari Mao market hai masi tamda leiba chingda leiba mayam na Mao market hai gradi loina khangrabane adona ekhoi gi honorable CM ekhoi gi honorable MP jinggi MP tamgi MP press media Milona Mao market hai basidi khangdaba leitere kumsidi mi mayam na khangrabane na akhoi bo mafam achaba amadi athuba matamda piro hai basi hanna akhoi request tawjabane